ꯄꯔꯤꯡꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯁꯥꯏꯟꯁ ꯑꯦꯟ ꯔꯤꯂꯤꯖꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯆꯔꯤꯕ ꯙꯔꯃꯁꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯄꯔꯤꯡꯗ ꯉꯁꯤꯗꯤ ꯖꯄꯥꯟꯗ ꯆꯠꯅꯔꯤꯕ ꯙꯔꯃ ꯁꯤꯟꯇꯣꯏꯖꯝ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯖꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯀꯣꯟꯁꯦꯝ ꯕꯤꯔꯆꯟꯗ꯭ꯔ ꯁꯤꯡ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯋꯨꯃꯦꯟ ꯀꯣꯂꯦꯖꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯄꯨꯕꯤꯔꯝꯕ ꯍꯧꯖꯤꯛꯅ ꯔꯤꯇꯥꯌꯔ ꯇꯧꯕꯤꯔꯕ ꯑꯣꯖꯥꯅꯤ ꯀꯣꯟꯁꯦꯝ ꯕꯤꯔꯆꯟꯗ꯭ꯔ ꯁꯤ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯍꯥꯛꯀ ꯀ꯭ꯂꯥꯁ 3ꯗꯒꯤ ꯅꯝꯕꯣꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯐꯪꯗꯣꯛꯅ ꯈꯥꯕ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯁꯦꯛꯁꯟ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯗꯅ ꯐꯥꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯎꯅꯕ ꯐꯪꯖꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯇꯥꯎꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯕꯗ ꯑꯍꯥꯟꯕꯗ ꯃꯃꯥꯡ ꯑꯣꯏꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯖꯄꯥꯟ ꯍꯥꯏꯕ ꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥ ꯃꯍꯥꯗꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯅ ꯖꯄꯥꯟ ꯍꯥꯏꯕꯁꯤ ꯈꯪꯅꯗꯕ ꯏꯔꯩ ꯂꯩꯇꯦ ꯑꯗꯨ ꯖꯄꯥꯟꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯂꯝꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯔꯥꯖꯁꯊꯥꯟꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯄꯥꯟꯗ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒ ꯌꯦꯡꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯕꯨ ꯖꯄꯥꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯩ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯑꯦꯇꯣꯝ ꯕꯣꯝ ꯑꯅꯤ ꯍꯤꯔꯣꯁꯤꯃꯥꯒ ꯅꯥꯒꯥꯁꯥꯀꯤꯒꯗ ꯊꯥꯗꯈꯤꯕꯗꯒꯤ ꯃꯥꯡ ꯇꯥꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯄꯥꯟꯁꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯛꯏ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯃꯇꯥꯡ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯥꯡ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯁꯤꯗ ꯖꯄꯥꯟꯒ ꯃꯥꯟꯅꯅ ꯆꯥꯎꯈꯠꯄ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯀꯣꯛ ꯊꯥꯗꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯊꯦꯡꯅꯕꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯑꯁꯤꯒꯁꯨ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯩꯌꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯙꯔꯃ ꯖꯄꯥꯟꯗ ꯆꯠꯅꯔꯤꯕ ꯀꯔꯤ ꯙꯔꯃꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯟꯅꯕꯁꯤ ꯂꯩꯔꯦ ꯖꯄꯥꯟꯗ ꯆꯠꯅꯔꯤꯕ ꯙꯔꯃꯁꯤ ꯃꯈꯜ ꯑꯅꯤꯅꯤ ꯁꯤꯟꯇꯣꯏꯖꯝ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯕꯨꯙꯤꯖꯝ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯅ ꯑꯩꯅ ꯏꯇꯥꯎꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯔꯤ ꯀꯔꯤ ꯏꯇꯥꯎꯅ ꯈꯟꯅ ꯅꯩꯅꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯖꯄꯥꯟꯗ ꯆꯠꯅꯔꯤꯕ ꯙꯔꯃꯁꯤ ꯀꯔꯝꯕ ꯙꯔꯃ ꯏꯇꯥꯎ ꯃꯁꯤ ꯖꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯣꯏꯖꯝ ꯀꯧꯕ ꯙꯔꯃ ꯑꯃ ꯍꯦꯟꯂꯣꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤꯗꯒꯤ ꯊꯥꯒ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯕꯨꯙꯤꯖꯝꯁꯨ ꯑꯗꯨꯝ ꯖꯄꯥꯟꯗ ꯆꯠꯅꯩ ꯑꯗꯨ ꯁꯤꯟꯇꯣꯏꯖꯝꯁꯤꯅ ꯖꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯔꯤꯂꯤꯖꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯩ ꯁꯤꯟꯇꯣꯏꯖꯝ ꯍꯥꯏꯔꯤꯕ ꯙꯔꯃꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 2,000 ꯃꯃꯥꯡꯗꯒꯤ ꯆꯠꯅꯕ ꯍꯧꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯊꯥꯖꯗꯅ ꯑꯗꯨꯝ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯉꯩꯒꯤ ꯙꯔꯃ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯖꯤꯅꯁ ꯔꯤꯂꯤꯖꯟ ꯑꯗꯨ ꯑꯣꯏ ꯁꯤꯟꯇꯣꯏꯖꯝꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯅꯒꯦ ꯇꯧꯕꯁꯤ ꯁꯤꯟꯇꯣꯏꯖꯝꯁꯤ ꯃꯁꯤꯗ ꯂꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯥꯃꯤ ꯀꯧꯕ ꯂꯥꯏ ꯑꯃ ꯂꯥꯏꯁꯤ ꯑꯃꯈꯛ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯔꯤꯕ ꯙꯔꯃꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯏꯁꯂꯥꯝ ꯑꯗꯨꯒ ꯖꯨꯗꯥꯏꯖꯝꯗꯗꯤ ꯃꯣꯅꯣꯁꯇꯦꯁꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯒꯣꯗ ꯂꯥꯏ ꯏꯁꯣꯔ ꯑꯃꯈꯛꯇꯗ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯁꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜड ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯨꯝꯕ ꯖꯄꯥꯟꯒꯨꯝꯕ ꯆꯤꯅꯥꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯌꯦꯅ ꯊꯥꯖꯩ ꯑꯗꯨ ꯖꯄꯥꯟꯗꯁꯨ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯀꯥꯃꯤ ꯀꯧꯕ ꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯔꯣꯜꯅꯤ ꯍꯥꯏꯕꯗꯤ ꯂꯩꯅꯨꯡꯗ ꯑꯗꯒꯤ ꯆꯤꯡꯅꯨꯡꯗ ꯑꯗꯒꯤ ꯇꯨꯔꯦꯜꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯅꯨꯡꯗꯨꯝ ꯅꯨꯡꯖꯥꯎ ꯃꯔꯛꯇ ꯎ ꯋꯥ ꯃꯔꯛꯇ ꯂꯩꯕ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯑꯃꯅꯤ ꯑꯗꯨ ꯃꯍꯥꯛꯁꯤ
multiple role สมัยนั้นเลยmakan gi chingung da lei bana tongan ba kami ama aduga nung mak da lei ba laina kami tongan ba ma singma kina tongan ba ma sumai nan lei ta dharma ayambagi di lai che nupa ayamana nupa to ye to ji situation gi se sintoi jambi de hari ba kami hari ba lai che sintoi nupa nupira kaya amna kan ba sakti lai ba lai okay to mo si sumai to kami hai ba lai si ishor sidi koi Japan da thajana da gender leke nupa sunate nupi sunate tongan ba phom da leba yam power leba yam sakti leba tawge da ngamba adu be ishor amani haidana leire aduga muksu sakti ji kam leige haidu madi khena ba ma lei smai no western country da chana riba akoi gi ishor almighty god se adagana allah si omnipresent mafam kudinge dum available oiba omniscient ana udaba khangdaba leitaba omnipotent khwaidinge na sakti lei haina khane adubu Japan da lanariba ningnariba kami haiba laisidi adu maina yamna omnipotent omniscient omnipresent oibudu makti natti adu moina mak kami haiba laisi khwaidinge pungsian chawba thauja laiba aduga sakti du mafang khoi matang matam matungina he puthoga khoi mi bisingi awana kongpi ba kanbi ba aduga lai amani hai simang thamjage aduga moita kami hai ba lai che mai chu lai pham di le hoi lai pham puja ira na pham na kada wai ta hoi to masi samai to Japan hai ba lamsi khoi Japan gi ithat nipan na sai hai ba tare magi state nipan hai ba tare province nipan ni aduga Japan da leiba lining phamji lak nuk ki mathakta leina hai adu lak muksi ayamana kami hai ba lai sigi lana pham akoi gi dai mandir temple smaina adu masi makoina shrine hena khangnei isor leibamsi aduga masingdi lakye duaina leina longnei to aduga moita kami hai ba lai ase lana bada kurumda kari polam changbagi ham sum mataw karma kurum ya masi am pajawang ni kami ba lai si akoi gi urawak ta chinung da laphang da ising gi akoi samudra nataga pat bai mathakta su adum amagi leibam ji saga magi shrine magi temple si lei aduga masi changbam si da tori gate aina gate achouba amamam lei ye si akoi gi akhong ani le yum khali ye toida adu matak jina horizontal beam ama le adu mathakta muk decorative beam amaga muk lei adu kami be lai si khorba ji niyom ji smaina tang mayam ta tak haijege ya mada tori gate sida khoi yaurani kami slai ji khomna ba khona bada tori gate si ki marak ta ising khar phangani ising ji khoi gi tap water ina lebi ai na tagna khoi gi tenki ma da ising thamam ba yai adu hai ba tenki se sidagi khoi gi chamas kum ba khabai gum ba mri ising si ye ki khojina kankhalani adu wai gi khoji chap thone matham da wai gi khojina mo khabai du pa ga da ye ki khojida ising du hai ga mu chap thoni adu loi pa ga da mo khoi gi khabai do ising jo mu ga kal laga da ising ja khoi na khunna lo ga da ya da ha pa ga sing to ni mai ta thoni aduga kami gi changpham tori gate si da lai ga khoi gi tharik kum bale ga subadu khingam gani adu mathang da kami gi temple ji ta changani ge si phau ga da temple ji da khoi gi donation box ama lei donation box si da khoi gi chanabi oina Japan gi yen kawi ma khoi gi paisa si yen si manga chapi si adu thadana ba chanare aduga kami je khormadi ahabada khoi na koksi smaina amura anirak smaina nor khorme adu mathang da khubak si anirak khoi smaina smai khu ka sida kami sida khoi na chapjungna lepaga nondaraga ai aning ba apambadu hajarani ai anaye kon biu ba ai aning ba si tungan biu ba su ai awana si kon biu ba su smaina ningjaraga lor matung da amuka smaina ko no khurma ganda
ꯑꯩꯈꯣꯏ ꯁꯤ ꯊꯣꯔꯛꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯃꯤ ꯍꯥꯏꯕ ꯂꯥꯏꯁꯤ ꯈꯣꯟꯕꯁꯤ ꯃꯁꯤꯅꯤ ꯇꯥꯎ ꯀꯥꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝꯅꯕ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯅ ꯈꯨꯔꯨꯝꯅꯕ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯅꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤꯅ ꯀꯔꯤ ꯏꯇꯥꯎ ꯃꯁꯤ ꯀꯥꯃꯤꯁꯤꯗ ꯈꯣꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯄꯥꯅꯤꯁꯁꯤꯡꯅ ꯊꯥꯖꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯕ ꯑꯃꯣꯠꯄꯁꯤ ꯁꯦꯡꯗꯣꯛꯅꯕ ꯑꯗꯒꯤ ꯃꯊꯪꯗ ꯍꯛꯆꯥꯡꯁꯤꯗ ꯂꯨ ꯅꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯕ ꯃꯗꯨ ꯁꯦꯡꯗꯣꯛꯅꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯛꯑꯕ ꯃꯗꯨ ꯀꯣꯛꯅꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ ꯃꯔꯤ ꯃꯇꯥ ꯕꯥꯔꯤ ꯁꯝꯕꯜ ꯑꯣꯏꯒꯦꯔꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯐꯒꯠꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯀꯥꯃꯤꯁꯤꯗ ꯈꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯒ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯑꯗꯨꯒꯤ ꯈꯨꯗꯝ ꯁꯥꯈꯤꯅꯥ ꯑꯣꯏꯅ ꯀꯥꯃꯤꯁꯤꯗꯁꯨ ꯈꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ ꯏꯇꯥꯎ ꯃꯈꯣꯏ ꯇꯥꯎ ꯖꯄꯥꯟꯗ ꯆꯠꯅꯔꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯤꯝ ꯑꯁꯤ ꯁꯤꯟꯇꯣꯏꯖꯝꯒꯤ ꯑꯣꯏꯅ ꯁꯤꯟꯊꯣꯏꯖꯝꯒꯤ ꯑꯣꯏꯅ ꯑꯣꯀꯦ ꯁꯤꯟꯇꯣꯏꯖꯝꯁꯤꯗ ꯂꯩꯕ ꯊꯤꯝꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯖꯄꯥꯟꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯤꯟꯇꯣꯏꯖꯝ ꯆꯠꯂꯤꯕꯁꯦ ꯁꯤꯗꯩꯗ ꯃꯣꯏ ꯊꯤꯝ ꯑꯍꯨꯝ ꯂꯩ ꯑꯍꯥꯟꯕꯅ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯑꯃ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯛꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯂꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯂꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯣꯏꯖꯝꯁꯤ ꯙꯔꯃꯁꯤ ꯆꯠꯂꯤ ꯃꯁꯤ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯒꯤ ꯁ꯭ꯇꯦꯖ ꯑꯃꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯩ ꯑꯅꯤꯁꯨꯕ ꯊꯤꯝꯗ ꯅꯣ ꯑꯦꯕꯁꯣꯂꯨꯠ ꯃꯣꯔꯦꯂꯤꯇꯤ ꯍꯥꯏꯗꯅ ꯖꯄꯥꯟꯒꯤ ꯁꯤꯟꯇꯣꯏꯖꯝꯁꯤꯗ ꯂꯩꯔꯤꯕ ꯃꯣꯔꯦꯂꯤꯇꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯙꯔꯃꯁꯤꯗ ꯌꯥꯝꯅ ꯍꯥꯔꯗ ꯑꯦꯟꯗ ꯐꯥꯔꯁ ꯑꯣꯏꯕ ꯔꯨꯜ ꯁ꯭ꯇ꯭ꯔꯤꯛꯅꯦꯁ ꯑꯝꯇ ꯂꯩꯇꯦ ꯌꯥꯝꯅ ꯂꯤꯕꯔꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯙꯔꯃꯁꯤ ꯆꯠꯂꯒꯁꯨ ꯑꯇꯣꯞꯄ ꯙꯔꯃꯁꯨ ꯁꯨꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯇꯣꯞꯄ ꯙꯔꯃꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯁꯨ ꯆꯠꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔꯅꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯃꯁꯤ ꯑꯦꯕꯁꯣꯂꯨꯠ ꯃꯣꯔꯦꯂꯤꯇꯤ ꯌꯥꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯙꯔꯃ ꯌꯥꯝ ꯂꯩꯕ ꯂꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯙꯔꯃꯁꯤꯡꯗꯨ ꯂꯣꯏ ꯏꯀꯥꯏ ꯈꯨꯝꯅꯔꯒꯗꯤ ꯙꯔꯃ ꯂꯥꯏꯅꯤꯡꯁꯤꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯌꯦꯡꯊꯤꯅꯕꯁꯤ ꯂꯩꯔꯣꯏ ꯍꯥꯏꯕꯒꯤ ꯆꯦꯟꯖꯁꯤ ꯃꯈꯣꯏꯗ ꯂꯩ ꯃꯈꯥ ꯇꯥꯕꯗ ꯑꯍꯨꯝꯁꯨꯕꯗ ꯗꯨꯋꯦꯜ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯖꯄꯥꯟꯗ ꯂꯩꯔꯤꯕꯁꯤ ꯗꯨꯋꯦꯜ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯤꯟꯇꯣꯏꯖꯝ ꯆꯠꯂꯤꯕ ꯖꯄꯥꯅꯤꯁꯀꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯥꯃꯤ ꯍꯥꯏꯕ ꯂꯥꯏꯁꯤꯕꯨ ꯈꯣꯏꯔꯝꯕ ꯄꯨꯖꯥ ꯇꯧꯕ ꯀꯥꯃꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯂꯒꯁꯨ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯖꯝꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯗ ꯆꯠꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯠꯇ꯭ꯔꯒ ꯃꯉꯥꯅꯤ ꯇꯔꯨꯛꯅꯤ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯈꯔ ꯂꯩꯔꯒ ꯇꯧꯕꯁꯦ ꯕꯨꯙꯤꯖꯝꯒꯤꯗ ꯆꯠꯄ ꯑꯗꯩ ꯑꯃꯨꯛ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯔꯃꯁꯤꯡ ꯑꯁꯤꯕꯗꯨꯒꯤ ꯑꯗꯩ ꯄꯣꯠꯂꯣꯏꯕꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯄꯣꯠꯂꯣꯏꯕ ꯁꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯄꯨꯖꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯒꯤ ꯔꯦꯁꯄꯦꯛꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯖꯝꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯉꯥꯛꯅ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯙꯔꯃ ꯑꯅꯤꯃꯛꯁꯦ ꯌꯥꯝ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯊꯩ ꯍꯤꯡꯉꯤꯉꯩꯗꯅ ꯀꯥꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯠꯄ ꯁꯤꯟꯇꯣꯏꯖꯝ ꯆꯠꯄ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯁꯤꯔ ꯃꯇꯨꯡꯗꯅ ꯕꯨꯙꯤꯖꯝ ꯆꯠꯄꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯃꯈꯣꯏꯗ ꯌꯥꯝꯅ ꯅꯣꯕꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯥꯏꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯊꯝꯖꯒꯦ ꯏꯇꯥꯎ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯈꯠꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯃꯇꯦꯛ ꯑꯃꯇ ꯄꯟꯖꯔꯝꯒꯦ ꯏꯇꯥꯎ ꯖꯄꯥꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯃꯇꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯈ꯭ꯔꯦ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯅꯆꯤꯡꯕ ꯍꯧꯗꯣꯛꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯇ꯭ꯔꯦꯟ ꯑꯍꯥꯟꯕ ꯁꯦꯝꯕꯁꯤ ꯃꯈꯣꯏꯗꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯒꯁꯨ ꯃꯈꯣꯏꯗ ꯂꯩꯕ ꯀꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯅꯕꯁꯦ ꯇꯧꯕꯗ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯉꯟꯇꯥ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯕꯗꯒꯤ ꯃꯈꯣꯏꯗ ꯑꯥꯔꯃꯤꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯂꯤꯡꯈꯠꯂꯒ ꯂꯩꯕꯥꯛ ꯉꯥꯛꯅꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯅꯕ ꯌꯥꯝ ꯁꯛꯇꯤ ꯂꯩꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯗꯗꯅ ꯑꯃꯦꯔꯤꯀꯥꯒ ꯃꯈꯣꯏꯒ ꯌꯥꯅꯔꯒ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏ ꯂꯩꯕꯥꯛꯁꯤ ꯉꯥꯛꯍꯟꯕ ꯍꯥꯏꯗꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯥꯔꯃꯤ ꯁꯣꯏ ꯂꯩꯇꯗꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤ ꯈꯔꯗꯤ ꯑꯗꯨ ꯃꯔꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅ
powerful โดยว่าอตบเลยบักสิงโชตองนะบาเลลันดานะบาดูบาเลลามีสิ่งดีเลยเป็นนั่นเองอันนี้ก็ตัวปั๊มนะก็ยี่ญี่ปุ่นกีมีสิ่งสินะดิสซิปลินควายดีนายบะดิสซิปลินควายดีเลยเป็นเลยบ้ามวยคุณต้องมวยนะก็ยี่ World Cup ฟุตบอลรัสเซียดาสาดกี่เป็นตั้มดาก็ยี่ญี่ปุ่นกีทีมดูนะก็ยี่ performance อุดกี่ไปตาเลยญี่ปุ่นกีทีมดูนะมันก็ยี่รัสเซียดูเป็นตั้งแต่ play ดูตามันตั้งแต่โลเชลักว่าสเตเดียมมันตั้งแต่เลยภาษาไทยเป็นมันก็ญี่ปุ่นกีไลฟ์บาบอกสิ่งน้อยนี่สิ่งที่คิดว่าasi hai ba smani am discipline oi bese to balai bak sing dan tan japan manung da su khoi remote pa leite ngo kai sek dok pa adi japan si amu khoi gi ptv gi khoi gi blue world na khoi gi mi oi bi si am sang hing ba ngam ba adum balai bak sing manung da khoi ama oi aduna japan da leba mi sing si si am sang na si dai masi maram di khoi na cha ba thak de am control to ba aduga hingbagi punsida akoi yam phatab sinjak sa daba yam nongai na punsi sangna leina ba khodaba siguma meyam sinani haine thamjaraga asi damakta di science and religion manipur gi channel na yam dagi bidai lawjari